Hauzik ahan bada maroi bapau. Government ay ima kaithel singhang na order thokre kaithel fambi singna rotation amagi makhada pot yon bahay basi hapta amada supnagi numit ini khakta magfangi yolhauda ba pochai singdi patlaga mangba tari bra haina khwairaman kaithel luki luching birani ningthaujam na haikre. Tamelong district ki miyoi lising kaya na Manipur ki Chief Minister N. Biren Butaram na okibagaloy na project kunipan sanggado na miyam da sinakre. KCA teng naupal na Deputy Commissioner ngay haklay na government na transfer to bagi mayokta yaning da bafongdok to na September 13 ki ahing nongyay dagi Imphal More lambida kung kunmari ban kre. Amadi Manipur da hawkiba pung kunmari asida miyoy chamaga humdrama toy COVID-19 positive oikre miyoy ama layna asina maram oduna laikidre. Miyamna government na pibag COVID-19 gi SOP sing ningtina ngak na chatuna chathok matamda mask o piba sanitizers zinaba khutsa seng na toy na habiba amasung futtaruki distance ngak na chatbahay ba chat na kanglon sing asi tung indo na COVID-19 naging ngakthok minasi loya na chahitara ni pani mathakta laiba miyoy sing na COVID-19 vaccine so na kapthok piyo hauzik pau sandok na pizari. Ngarang atheng dathokiba Manipur government gi order amagi matung ina matam kuina COVID-19 pandemic na maram oidina thong hangba yadana leirakpa khwairamban gi ima kaithel ahum loinana temporary market hangdukpa yare haikre. Kaithel singasi schedule 9 na fam na bo order aduna palli. Hiramasi gi matangda Imphal Municipal Corporation IMC Commissioner na hai kaithel hangdok bagi order adu chatna hannaba athuba matamda hotnargani. Nakalamaromda khwairamban nupi kaithel sinfam amadi saktam kanba loop nadi order adu chatna ba yaroi hairi. Loop asigi secretary Rani Ningthaujam na hai order adu kaithel fambi singi apun balup ka tanaramdana thokpani kaithel fambagi haubagi order asi kadai phauba chatna ba yagani haibasi khangba ngamdre. Kaithel hangdorakpada aduki matik haraubadi poi adubu pot leiba lakpa amadi yon gadoriba miyoi singi pi ba rotation adu kanana sena gadoriba no haina hangladuna Rani na haiki. Kaithel fambi singna rotation amagi makhada phamba haibasi hapta amada supnagi numit nini khapta magfangi yolhaudaba potchai singdi patlaga mangba tari brahaina hangke. Kaithel nongna hangba tarabasu kupna khanarga hangsi hauzik thokliba order asidi chatna ba yaroi haina makhata na phongdoke. Temporary market ki potfam phambi yumnam ong bikunje laimana hai nupi oibi kaya na hingnabagi lanfamda imung punaba thoklaktuna kaithel phambani kuina sangna tingduna thamlubada aduki matik awaba oikhi adubu covid laibana akiba kaya amadi laitabadi natte. Chief Secretary na uzik order thoi se order thokpadi am laeba order si implement tawdoi se kanano ba adu rotation oina phaman ba haisna maruina akhoi na phamjariba nupi ke 10 se nupi ke 10 se yoliba pochai vegetable ko mana masing nga ade heira se masi numit ningthokaba phambaduna sagonsen phamo moina harise numit kyani no gap leidoi se ngasi loksalba potu sagonsen bok thamya gadra madugi rotation se kanana control tawdoino aduga ngasi nang karo hayeng nang karo haibje kaithen se kanana control tawdoino kaithen gi leiba mi singna tawdoira police na tawdoira natraga IMC na tawdoira madugi risk ne ba khoina government ta hangningi sina adu ergadi full loina hangtoji kanamta madu rotation su tarugumji kaim tarugumji rotation yagadabu udeba khoina masida aduna jagana amungtang akhoi punna khanaraga kamai tor yagadagi do khanaminaba pameba khoi saitegi kathien ga organizer lei bajina akhoi moi khau ngasi khana ba haure khanaraga moi harapod khoi ngai ba tare natraga khoi upai laitre akhoi kathien kaninge ko yung awal pa mayam leba do khoi meninge adugma mayam je khoi huji yang ware ba ngasi Tamenglong district ki miyoi lising kaya na Manipur ki Chief Minister N. Biren Butaram no okibagaloy na project kunipan sanggado na miyam da sinakre. Chief Minister ki khongchat ki mapung oiba thoram adu Tamenglong district headquarters ta laiba lower ground da pangthoke. Chief Minister na district asida anoba project marigi urep uyung tamke. Ngasi project kunipan sangga ki ba adugi manungda ahumdi none district kini masigi mamangda Chief Minister ki helicopter adu ayukpung taraga minitara mga tabada Tamenglong helipad ta take. Mafam asidagi mahakna dugalung nong da laiba Tamenglong District Hospital da Tribal Affairs and Hills ki makhada lupa crore ahum
dasmik taruk changna saba PSA oxygen plant ama loinana lupa crore mari changna saba hospital asigi ahen maphamung yangkhai leibo hospital amasu sangakhe masigi mathakta birena lower ground da lupa crore ahum dasmik ahum sino changna semgatba natural football ground amasu sangaduna miyam da sinakhe Chief Minister gi Tamenglong khongchit asiga mari laina lower ground da Chief Minister gi team amasung Tamenglong team gi ani gi marakta friendly football match amasu sanakhe Thoram aduda Chief Minister Birena Kaimai Railway Station asi Rani Gajinli Railway Station oina nongna mingthol pire haina lakthoki loina Tamenglong ikomla asi GI Tech fanglaba uhaini haina su lakthoki Birena makata na thoram aduda CMHT card nga macha smartphone amasung visa call machine su khangatlaba beneficiary sing the yanthoke CM gi Tamenglong gi khongchita aduda TH Bisurdit Singh Minister PWD RDNPR Awangbo Nimai Minister Forest Environment and Climate Change Buljagan Balte Minister TA and Hills Olukoi Minister Agriculture K Robindro Deputy Speaker MLA Singh Amadi Makok Thongbo official sing saru yauke Ongdagi sakwe chawbo kokwe adagi gamai kokwe mani kokwe any kokwe praja ge apam amadung ina koi sakani ai khoi gi amat ngai ba pandan di karino har ka sothar ga le ba sing isilnau sing district sing sothar ga le ba khundang gi isilnau sing nupi angang mayam punamak se amat toina sapan ba amat toina manabat hakat war ba hai sima khoi gi government sing han mission ni Kuki Chief Association KCA Technopal na Technopal District Deputy Commissioner nga haklay na government na transfer to bagi mayokta yaning da ba fongdok to na September 13 ki ahing nongyay dagi Imphal More Lambida kunmari ban ama kokre KCA na asugumba DC yam na to na transfer to bagi thausil asi Technopal gi miyamu thawoy da bani hay na pen na ba fongdorakli Handak District asigi DC Provincing by Additional Chief Electoral Officer oina hapkibada TCA na yet palaite tawigum basung DC bu ngai hak laitan transfer tokthok toksin tawbagi khongthang aside darkar karisu laite hairi Technopal miyam gi swarthar ba government na cancel tawbiyu haina KCA na appeal tawrakli Manipur da hawkiba pung kunmari asida miyoi chamaga humdrama toy COVID-19 positive oikibaga loinana miyu ama laina asina maram oiduna laikhidre Hariba case masing asipun na sample lising ahum chawani fuhum doi test tawbada thengna kibani state ki COVID-19 command control room dagi thadorak pachirol amana hai positivity rate asi cha da mari 10.9 ki nongna positive oikiba sing asi tharaga state asi hauzik case lot asi lak ama lising tarama pani fu matho yaure loyana sikhiba migi masing na lising ama chani pan kuntra taruk sure hairi hariba pungfam asida miyoi kuntra taret covid tagi fagalaktuna discharge tawki Amaromda laibak asigi oina hawkiba pung kunmari asida miyoi lising kuntaruk chamapan humpu mari COVID-19 positive oiki chahunga marfu humdoi siki miyoi lising kuntra mari ga chamaga humpu tare discharge tawki loina laina asidagi fagalakpa migi masing crore ahum lakun tare lising marfu humdoi ga chatret nifu matho yaure Hauzik fawda laibak sin batungna chathaba vaccination drive ta miyoi crore marfuni thoi dasmik humpumanga vaccine kapthok pangam kre haina Union Health Ministry gi pawmana hairi Manipur gi oina mangda taduna lairiba singna basing thengnana bastet asigi purupum namak punsinduna hotnamina si haina United Committee Manipur UCM na appeal tawkre Hauzik Miyam punna lepmina duna isu sing thengnaba matam adu yaure haina UCM gi President Joy Chandra Konthokjam na ngasi Imphal gi Kekrupat Memorial Complex ta langban haitha laitha batarpon gi thoram yawba lakbada pawmi sing da fongdoki chahi khuding gi UCM na jun Englising ani ga mapan uprising da laikhidraba miyoi tara nipan da tarpon katuna lakpani UCM gi luchingba sing amadi atai civil society organization sing gi miyoi singna tarpan katki Joy Chandra Konthokjam na state asigi mangda taduna lairiba singna basing punna thengnaduna nungsi chanaba amasung santi purakna bohotna bagi matam adu lakle haina makhatana fongdoki UCM gi luchingba sina state amada government ani thambagi thausil gi mayokta UCM na khongfam chetna lepli haina so fongdoki Ngasi Department of Radiation Oncology RIMS Imphal na sinduna World Roster gi thoram pangthokre
Radiation Oncology RIMS की conference hall दा पांगथोकपा थौरम अदुदा RIMS की Director Professor A Santa, Medical Superintendent Nepram Sanjip Singh amasung Radiation Oncology Department RIMS की Head Dr. T Daneswar na dais tafamki. Professor A Santa na थौरम अदुदा hai ki World Roste पांगथोकपा na cancer na naraba miyoy sing da anauba asama piba ngambaga loinana makoy na laina asi thengna duna mai pakpa ngamgani haiba thongna adu su hapli. Numit sina lakpada cancer patient sing da haira amasung atay chana ba potlam kaya su khudol tamki BJP OVC Morcha Manipur Pradesh ki thomi sing nasu cancer patient sing da chana ba potlam sing khudol tamki hauze paugi marak thanna ten ba break ama lominasi occasion sing damakta makhal kya gi cake haibadi photo cake layer cake brunch cake barbie cake fruit topping cake cupcakes in a chingba fangbigani amadi adomgi apamba mongda cake customized tawbagi khudong chabasu pisari khudong chabasing asi lawbina bagi damakta lensing biro aikhoi gi address NG College Road near Nauramtong phone number 9864112972 Aikoi ki online partner food wifi amasung food web tagisi order tawiba yagan. Breaking matung tarak bada makhata ba pau pizari. Manipur gi puwari ga sagon nariba amadi awang nongpu ki su freedom fighter gi mingthol fanglabi Padma Bhusan Rani Magay Jinlu gi pokna fam lamdam oriba Tamenglong district ki Tausen subdivision gi manung chuna leiba nungkaw hariba kun asida leiba Rani Gajinlu gi pokna fam asida utfam tokpa ikai khumna ba utpiji haina kunja singa pen da ba fongdokre. Mafam amud aduda jiribangi paumi team amatetuna hiram asigi matang da kunja sing nukie. Nungkaw kun asi ari barong may kanglup na kundaba kun amani kun nasi part mga thok na khaidok tu na puna miyoy lising anirom na kundaba mafam amani. Kunja sing asi heraka amadi Christian lining chali heraka lining asi Rani Gajinlu na hodok lambani. Nungkaw part 4 da layba Rani gi masu lothong ngang na hai Rani gi yum asi Aina afafata pum na magyang sununa layribani India government Manipur government amadi mari lainaba authority na athuba matamda imarani gi yum lambi khulgi pibam sing ngasi fawat lengak na yengsin bidabasi kunjasina yamna warawi haina fongdoraki last PA oiramba nungkaw khulgi of one kamay na hai handak tap government of India na Rani Museum ama sabigani haina fongdoki basi achumbra chumda brakhangdri karigumba chumba oirabadi seng na habiyo lonya mari lainaba authority na suyengsen biyu nungkaw khulgi chairman angam gangmay na hai Manipur laingang na museum ama sabigani harabasu thabak oina paikhalakpa udri imarani gi tom lairiba mafam adubo yengba nungtigi mapaldagi miyoy kayaso lakli maram aduna mari lainaba lambi thongtana tana atay chawkhat thawrang su paikhat piyo haina fongdorakli gaikhang din kamay president nungkaw herakana imarani na hudok charamba heraka lining laison asi ngasi fawba kunasida aikoi khunja kharana ningzaduna amadi lining tawjaduna lairi masibu hinghanaba Manipur laingak na sumateng pangpiyo haina appeal tawrakhi ani gito yengba khotpa miyam aikoi visit toba mikading lai adubu hojiki kadab lambi se kase hoye 37 ni gi khun khan hoda ka se lambi siam phatte aduna miyam gi khodong sada miyam lai adubu mathakta ye request oning budi imarani gi demakta miyam gi demakta area gi demakta aikoi gi Manipur gi demakta Manipur government na India sarkar na museum sarani habigi paw se dum tai adubu hojik phawba dugumba thabak phakhataba masi athum tamda miyam gi demakta Rani museum habise stoneless to view habigi ai drafte request Manipur merger agreement, question of nationality and identity of people of Manipur, present and future status of Manipur House Silong, Haiba Hiramda, Nongmagi Oiba Khanda Nainabagi Thoram Amangarang Silong Manipuri House Pangtokre. Thoramadu Haukiba Ing Lising Amagachama Panifu Mapanda, Manipur gi Maharaja Boda Chandra Bunam Duna Kutyak Pihanduna Manipur Bu India da Tilhan Kibagi Matangda, Wangang Loina Kup Nakanaki. Thoramasi Silong Manipuri Students Union Amsu Desham amasung KSN na puna sinduna pangtokibani hairi. Lakadori ba Inglising ani kunitoy Manipur Assembly Mikalda afaba mire matawkaram nakhanduna miyam gi seba tawhangani haibagi matangda
Committee of Civil Societies Kanglaipak CCSK na sinduna October 19 da khanda naina bagi thoram ama pangthokani haina CCSK gi President Jitendra Ningombam na ngasi loop asigi office ta pangthokpa pawgui mifam ama da phongdokre Maruina, Labidi Miam Sing Sina, Karamba Makalgi, political party that could have bought Hadagade, or Natraka Karamba Makalgi, Muta, Equi, Sahimanga, right, same. Sinagadege, Aduma Sinakrab Matunda, Intapa Nungaiba, Yaifaba, Chintam, Anishubuna, Sokon Minabiaba, Adukumagwakalo, Nomato, Tadribra, Habatu, Equina, public Tamjere Haraga, Masigi Matanga, discussing Nama, Akang Ahimayamna, discussing Nama, Idibun Masita Tawangani. Nairaba Manipur gi fashion designer Robert Naurem na ngarang Italy gi Milan da pangthokpa rockstar fashion show da yamna aruba mawong da design tawba handloom gi fi kaya utuna babok singi pungning singsinuna pelhan kre so asi Prasanna Wira Surya Patricia Aliman na puthokpa ni hairi thawramadu da organizer na Robert Naurem the best fashion designer of India gi mingtho supiki All Andro Youth Club Association AAYCN na Sarungbam Suresh Singhana manung matam chadana laikhidaba asi awaba phongdokre Suresh asi Andro Lamthabung Youth Club ki General Secretary oirambata natana AAYCA gi mihut su oirami hairi Manipur Government Higher Secondary Lecturers Welfare Association gi thaupuba singkhan bagi thoram ama hayeng singjamai singa makhada laiba Pensioners Union gi sanglen da pangthokani hairi Paugi Marakta natin ma-break ang malominasi. The NDA government of Manipur is working with full dedication to fulfill PM Modi's mission to bring clean water to every rural household in the country. CM N. Biren Singh has already announced that potable water would reach all households in rural Manipur by 2022. How ambitious this task is can be gauged from the fact that when the National Jal Jeevan Mission was launched on August 15, 2019, only 5.74% rural households in Manipur had tap water connections. This meant that out of 4,51,566 such households, only 25,920 had functional household tap connection. But in just 2 years, that number has grown to 2,35,628. That is from 5.74% to 52.18%. 284 villages and 255 panchayats have already achieved 100% FHTC status. Such has been the seriousness of the government that 2 remote villages close to the Myanmar border, Khangbarol and Khengjoy, have also been provided full regular water supply. These villages were once severely infected with insurgency, but now all 155 families there have tap water supply. Despite the massive COVID-19 outbreak slowing down the progress, CM N. Biren Singh is determined to provide every household potable water supply by next year. As PM Modi aims to bring clean water to every home in the country by 2024, CM Singh is ensuring Manipur is at the forefront of this mission. Break matungda makhataba pau pizari. Tamenglong Concerned People's Forum TCPF na Chief Minister N. Biren gi Tamenglong khongchit asi Go to Hills Mission nga maril amatalay na di hay na Joint Tribes Council JDC na phongdokibasing ang pafawi haikre. Cherol amada TCPF na hairi Go to Hills ki saruk amana Chief Minister na loisindriba project kaya Tamenglong khongchit pangthok na sanggaba ni haibasi mayek sengle Cherol asina hay JDC na miyam gidamak hak yodhok na miyam gi hakkan bani hay na phongdokli. District Administration na su CM gi khongchit asi Go to Hills kamari lai na de haina phongdok na miyam gi mitta uchai ki Manipur gi chingi district sing na amata oina loba warep ngakpa haiba thoksil na state asida lairiba tribal forum sing gi hak tungkoi da ngak tuna thambangam gani haina su TCPF na phongdokle IZAR South ki mityang makhada Technopol Battalion na ngarang Technopol lomda chinagi potlam kaya pusin na buhot na rambada may pakhan kidre hairi. Area Domination Operation chathabada Assam Rifles ki troops na kwatabilis manakta yam na tinaningay o ibamawong da miyoy kara kauzaw kara puduna laki troops sing adu ubada miyoy sing adu asuk ba jungle manung da pochay sing du puduna adu hundok lam laga chen ki
खाउसिंग अदु हांगदोक्तुना येंगलुबदा लुपा लाख मापन लिसिंग कुंट्रा रोंगी ओइगदबा चिनागी चुरुप कांग हिदाक कॉस्मेटिक अमसुंग फिरोल कया यौरम थेंगनखि पोटलम सिंह अदु तुंगदा कस्टम प्रिवेंटिव फोर्स CPF मोरेदा मखा ताबा इन्वेस्टिगेशन चथनबा खुचनखरे हाइरि IGAR South की मीटिंग मखादा चुरचानपुर सेक्टर नंगसी स्ट्रेस मैनेजमेंट की मतंग द वेबिनार अमा पांगथोक्रे थोरम असी डिफेंस इंस्टीट्यूट ऑफ साइकोलॉजिकल रिसर्च न्यू दिल्ली का कुछमनदुना पांगथोकपनि हाइना प्रो IGAR South की चेरोल अमना हाइरि लाखलिबा अक्टोबर 10 फाउबा झारखंड की सिमदेगा पांगथोकदबा 13 सुबा हॉकी इंडिया जूनियर वुमेन नेशनल हॉकी चैंपियनशिप इंग लिसिंग 2018 सरुक यागदबा मणिपुर टीम की सनरोई 13 सेलेक्ट तौक्रे हाइरि हौजिक अरोइबदा मरोइबा पाव अमु हन्ना गवर्नमेंट ने इमा कैथल सिंह हांगनबो ऑर्डर गवर्नमेंट ने इमा कैथल सिंह हांगनबो ऑर्डर थोक्रे कैथल फमी सिंह रोटेशन अमगे मखादा पोट योनबा हाइबसी हप्ता अमदा सुपनगी नुमित इनि खप्तमक फंगी योलहौदबा पोचै सिंगी पटलगा मांगबा तारिब्रा हाइना ख्वाइरमबन कैथल लुकी लोचिंगी रानी निथौजमना हाइख्रे तामेंगलोंग डिस्ट्रिक्ट के मियोई लिसिंग कयाना मणिपुर की चीफ मिनिस्टर एन बिरेन बुतराम न ओखिबगा लोइनना प्रोजेक्ट पुनिपान संगादुना मियामदा सिन्नख्रे KCA Tengnopalna Deputy Commissioner ngehak laitena government transfer tobagi mayokta yaningneba phongdoktuna September 13 ki ahing nongyaidagi Imphal More lambida pung 13 ban kaukre amani Manipur da haukiba pung 13 asida miyoi chamaga 100 COVID-19 positive oikre miyo ama laina asina maram oduna laikhidre PONYTV मीडियंग ताबीब सिंह अमुक हन खुरुमजरी।